ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯜꯁꯤꯗꯩꯗ ꯂꯥꯛꯆꯔꯤꯁꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯈ꯭ꯔꯕ ꯑꯣꯔꯒꯥꯅꯤꯛ ꯕꯥꯏꯑꯣꯁꯇꯤꯃꯨꯂꯦꯟ ꯑꯃꯈꯛ ꯃꯃꯤꯡꯅ ꯒꯣꯜꯗ ꯀꯣꯏꯟ GR ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯅꯤꯛ ꯕꯥꯏꯑꯣꯁꯇꯤꯃꯨꯂꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯐꯤꯜꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯁꯤ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯊꯥꯕ ꯂꯧꯐꯝ ꯈꯛꯇꯅꯦꯕ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯣꯜꯗ ꯀꯣꯏꯟꯁꯤ ꯍꯥꯞꯇꯅ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯤꯒꯤ ꯋꯤꯠ ꯒꯣꯜꯗ ꯀꯣꯏꯟ ꯑꯃꯁꯨꯡ ꯋꯤꯗꯥꯎꯠ ꯒꯣꯜꯗ ꯀꯣꯏꯟ ꯑꯅꯤꯒꯤ ꯈꯦꯠꯅꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯀꯔꯝ ꯅꯥꯀꯟ ꯁꯥꯏꯠꯅ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯁꯤꯗ ꯒꯣꯜꯗ ꯀꯣꯏꯟ ꯍꯥꯞꯄꯅꯣ ꯑꯗꯨꯒ ꯀꯔꯝ ꯅꯥꯀꯟ ꯁꯥꯏꯠꯇꯅ ꯍꯥꯞꯇꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯒꯣꯜꯗ ꯀꯣꯏꯟꯒꯤ ꯔꯤꯖꯜꯠꯁꯇꯣ ꯑꯗꯨꯁꯨ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯄꯥꯎ ꯇꯝꯕꯤꯌꯨꯅꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯐꯩꯗꯣꯝ ꯃꯆꯥꯁꯦ ꯁꯤꯅ ꯒꯣꯜꯗ ꯀꯣꯏꯜ ꯍꯥꯞꯇꯕꯤꯗ ꯍꯥꯔ ꯑꯗꯨꯝ ꯍꯩꯕꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯣꯀꯦ ꯃꯈꯥ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯋꯥꯟ ꯗꯦ ꯅꯣꯡꯗꯨꯗ ꯄꯨꯂꯞ ꯊꯥꯃꯤꯟꯅꯕ ꯅꯣꯡꯗꯨꯗ ꯄꯨꯂꯞ ꯍꯩꯃꯤꯟꯅꯕꯅꯦꯕ ꯍꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯤꯗꯩ ꯁꯣꯝꯒꯤꯁꯦ ꯍꯥꯔꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯍꯥꯞꯄ ꯑꯗꯨꯝ ꯍꯥꯞꯄꯦ ꯇꯧꯕꯇꯕꯨ ꯑꯍꯦꯟꯕ ꯒꯣꯜꯗ ꯀꯣꯏꯜ ꯈꯛ ꯑꯍꯦꯟꯕ ꯑꯣꯏꯕ ꯒꯣꯜꯗ ꯀꯣꯏꯟꯁꯤꯃꯗꯤ ꯍꯥꯞꯇꯦ ꯍꯥꯏꯕꯅꯦꯕꯀꯣ ꯁꯦꯝ ꯗꯦꯗ ꯊꯥꯃꯤꯟꯅꯕꯅꯤꯀꯣ ꯁꯣꯝꯒꯤ ꯍꯥꯏꯁꯦ ꯁꯤꯗ ꯂꯩꯕ ꯐꯩꯗꯣꯝ 1 2 3 4 5 ꯁꯣꯝꯒꯤ ꯐꯩꯗꯣꯝꯉꯩꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯒꯣꯜꯗ ꯀꯣꯏꯟꯁꯦ ꯍꯥꯞꯇꯦ ꯍꯥꯏꯕꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯁꯦ ꯁꯤꯁꯤꯅ ꯍꯥꯔ ꯃꯍꯤ ꯍꯩꯕ ꯃꯇꯝꯗ ꯒꯣꯜꯗ ꯀꯣꯏꯜꯁꯦ ꯑꯩꯈꯣꯏꯒꯤ ꯊꯤꯠꯂꯒ ꯍꯥꯞꯄꯅꯦꯕ ꯑꯣꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯩꯈꯣꯏꯅ ꯊꯥꯗꯣꯔꯛꯄ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯒꯣꯜꯗ ꯀꯣꯏꯟ ꯍꯥꯞꯈꯤꯕ ꯍꯥꯏꯗꯤ ꯐꯩꯗꯣꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯩꯝ ꯐꯖꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯥꯒꯤ ꯗꯤꯁꯇꯤꯡꯒ꯭ꯋꯤꯁꯇꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯎꯗꯕ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯣꯕꯥꯏꯜꯅ ꯁꯨꯃꯥꯏꯅ ꯊꯥꯔꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯒ꯭ꯔꯣꯠꯀꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤꯁꯤꯡꯁꯤꯒꯤ ꯐꯕꯒꯤ ꯆꯥꯡ ꯃꯥꯒꯤ ꯒ꯭ꯔꯣꯠꯀꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯎꯕ ꯑꯗꯨꯝ ꯉꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯗ ꯂꯩꯁꯤꯡꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯥꯏꯠꯁꯤꯡꯁꯤꯗ ꯒꯣꯜꯗ ꯀꯣꯏꯟ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯝ ꯌꯦꯡꯁꯤ ꯀꯦꯃꯦꯔꯥꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝꯗꯤ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯗ ꯂꯩꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯁꯦ ꯑꯗꯨꯝ ꯁꯪꯅ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯤꯡꯁꯦ ꯁꯤ ꯒꯣꯜꯗ ꯀꯣꯏꯟ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯅꯝꯖꯔꯛꯀꯦꯀꯣ ꯁꯤꯗ ꯂꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯒꯣꯜꯗ ꯀꯣꯏꯟ ꯍꯥꯞꯇꯕꯗꯨꯅꯦ ꯑꯗꯣ ꯑꯅꯤꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ almost 50%ꯒꯤ ꯃꯌꯥꯗ ꯑꯗꯨꯝ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯁꯤꯒꯤ ꯍꯥꯞꯈꯤꯕꯁꯤꯅꯀꯣ ꯃꯅꯥꯁꯦ ꯈꯔ ꯊꯨꯅ ꯄꯥꯛꯊꯣꯔꯛꯏ ꯃꯁꯥ ꯑꯅꯧꯕꯁꯦ ꯈꯤꯇꯪ ꯊꯨꯅ ꯏꯟꯈꯠꯂꯛꯑꯦꯕ ꯑꯗꯒꯤ ꯍꯥꯞꯇꯕꯁꯤꯅ ꯑꯩꯈꯣꯏ ꯏꯟꯕꯨꯗꯤ ꯏꯟꯈꯠꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯔ ꯇꯞꯄ ꯑꯗꯒꯤ ꯍꯥꯞꯄꯁꯤꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯔ ꯊꯨꯖꯤꯜꯂꯛꯄ ꯃꯅꯥꯁꯦ ꯍꯩꯈꯤꯕ ꯉꯁꯤꯒ 8 days ꯑꯗꯨꯋꯥꯏꯃꯨꯛ ꯁꯨꯔꯝꯃꯅꯦꯕ ꯑꯗ 8 daysꯁꯤꯗ ꯃꯅꯥ ꯑꯅꯧꯕ 3-4 ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯍꯥꯞꯇꯕꯁꯤꯅ ꯃꯅꯥ ꯑꯅꯧꯕ 1-2 ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦꯕ ꯍꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯈꯥꯃꯦꯟ ꯄꯥꯝꯕꯤꯁꯦ ꯑꯃ ꯐꯨꯛꯑꯁꯤꯀꯣ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯁꯜꯂꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃꯁꯤꯒ ꯍꯥꯏꯗꯤ ꯀꯝꯄꯦꯔꯤꯖꯟꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯁꯤꯗꯩ ꯑꯗꯨꯝ ꯐꯨꯛꯂꯛꯏꯀꯣ ꯌꯥꯏ ꯑꯃꯨꯛ ꯊꯥꯖꯤꯟꯁꯤꯀꯣ ꯁꯤ ꯂꯩꯖꯔꯦꯀꯣ ꯑꯗꯨꯒ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯅ ꯑꯃꯍꯦꯛꯇ ꯁꯨꯝ ꯃꯔꯛꯁꯤꯗꯒꯤ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯁꯤꯀꯣ ꯁꯤ ꯍꯥꯏꯔꯁꯦ ꯄꯥꯝꯕꯤ ꯑꯅꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩꯕ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯗꯦꯟ ꯃꯅꯥꯁꯨ ꯑꯩꯈꯣꯏ ꯅꯧꯊꯣꯛꯄꯒ ꯍꯣꯏ ꯃꯥꯒꯤ ꯁꯪꯇꯣꯛꯄꯅꯦꯕ ꯈꯔ ꯒ꯭ꯔꯤꯅꯤꯡ ꯃꯆꯨ ꯂꯣꯏꯅꯃꯛ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯃꯆꯨ ꯃꯃꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯥꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯒꯤ ꯃꯅꯥꯁꯤꯒꯤ ꯃꯆꯨ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯅ ꯈꯜꯂꯦ ꯋꯥꯈꯜꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛꯁꯤꯡꯁꯦ ꯌꯥꯝꯅ ꯃꯦꯆ꯭ꯌꯣꯔ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯔ ꯍꯥꯞꯈꯤꯕꯁꯤ ꯑꯣꯟꯂꯤ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇꯪꯒꯤ ꯗꯤꯐ꯭ꯔꯦꯟꯁꯅꯤ ꯑꯗꯣ ꯒꯣꯜꯗ ꯀꯣꯏꯟ ꯍꯥꯞꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯒꯤ ꯃꯄꯣꯞꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯍꯧꯔꯛꯏꯕ ꯃꯄꯣꯞꯁꯦ ꯆꯥꯎꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯍꯥꯏꯗꯤ ꯃꯄꯣꯞꯁꯦ ꯁꯤꯒꯤ ꯆꯥꯡꯗ ꯂꯣꯏ ꯂꯩꯔꯤ ꯑꯩꯅ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯅꯥꯀꯟꯗ ꯂꯩꯕꯒꯤ ꯃꯆꯨꯁꯦ ꯀꯂꯔꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯁꯦꯕ ꯁꯣꯝꯗ ꯂꯩꯔꯤꯁꯤꯒ ꯗꯦꯟ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯒ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯉꯁꯤ ꯈꯛ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ